State asigi ahanba fair price of automation ngasi Chief Minister Nongthomam Birena loans tawkre beneficiary singi chakthung niyom chumna panghanbada chawna mateng oiragani hairi. Kurai MLA yaungna AC sigi fair price of ajanamadi J sigi mihut singna contractor gi office chamber tamna thomjin bada office chamber lairamdre hairi. Sakhangdaba Singna Churchanpur District ki Manung Chana Laiba Hengzang Village ki Chief Amadi Masunupa Nongmaina Kaptuna Hatlamle. Bauprada Laiba Imphal Police Station ki lockup tagging asi Nongalamdai NNCN IM ki Kedaramal Nantoktuna Chain Cray Police na akan mamong the operation Chathari. Amasung Technopol District ki Rilram Center the English Inganiga Taragatarukta Saba Loikraba Primary Health Center Sangadring Aida Room Kaya Ningkaiba Amadi Nong Yuba Yaure. Mayam Bukurimzari dom yang berbis Impact News ni Prime Time Manipuri News Bulletin Dai Kaidam Gentes in Hoja Pungja se Faubugi Moriba Pauxing Mayam the Fizari. State asida hanbo ina fair price of FPS automation ngasi Chief Minister Nongthoma Birena loans tawkre loans tawbugi thoram adu Bauprada leiba CM Secretariat ki Darbar Hall da pangthokhibani thoram adu gamari leinana Chief Minister na high fair price of automation asina napsa gi beneficiary sing da makoi gi thagi oina fangfam thokpa chakthung sing niyom chungna fanghanbada achobu mateng oiragani fair price of FPS automation asi ahan batangka ki oina mafam tara da hangdokle makhata na state asigi mafam sinba thungna fair price of FPS automation hangdoktuna miyam da kanaba fanghangani khudong chaba si chaliba July thadagi hauraga fangba hauragani system asi chatnaba haubadagi beneficiary singna chakthung fangi fangde haibagi wathok khangdokpada achoba mateng panglagani hairi. Public की ओइबा प्रजा की ओइबा पोची कोई grassroots level दा युम दा लेखाई दा मामगी मसा दा फंगन बाइबा पांडम ममसे कोई गवर्नमेंट की पांडम मोइना कोई लाकुनी मी beneficiary सिंदुगी मीन कार्ड असाबा सारगा लोकथोक याररोय मी यमना मी तरा की थबक पोट पुबा याररोय अदुगुंबगी लिकियस मयाम अमा इखोइना नावाई से सुम ताबा रेड हैंडेड दिफाबा ngamdaba असिदगी लॉन्च तौगदर से कोई स्टेट सिदा एरिबा फेयर प्राइस शॉप लिसिंग अनि ग सहूं कुन मरी beneficiary मसिंगना लाख कुलुमदोइगा लिसिंग मरी Futarit Samapanga Nifumapani, Aduga Resan card, Pairi Basina Husi, Lak Mangaga, Lishing Humapan, Satruk Nipunipani, Aduga Hamada Yeli Basiansi, Quinton, Lakaram Doiga, Lishing Truck Ruka, Kuntrani Toy. Hantaki Lakada Matangi Zulai Tadagidi, high level beneficiaries in Sina, fair price shop, Sindira Satlakanda, Moy biometric, Kubiji Tak Namakanda, Masagi Sierra Pangbayar. Shell Pige Ching Piu Haiduna Kurai MLA Yaung na AC Sige fair price of Ajanamadi J Sigi Mihut Sing na contractor gi office chamber tam na Thompson Cray office chamber thiba Khangdabadagi Khoi Saung Narbe agent sing na Pendaba Fongdokre. Panba Yai Kurai AC gi Napsagi Cheng Fangdabagi Matang da Thag Mangagi Cheng Lay Thivam Thokpa Sell Thiraga Low Haina AC Sigi contractor Oriba Any Enterprises ki proprietor L Hemantan Ngasigi Paukse Sing da Fongdokibani Sell Thi Dabagi Cheng P Dabani Haiba Wafam Thamlam Laga Ngasi Sell P Rage Haiba Matam Asida contractor Sig office Thiba Khangdaba Laibak Thibani Miyam gi Cheng Fangdriba Fauba Kongfam Halloi Haina MLA L Susindrona Fongdokre Ngasi Ayuk Pung Nipan Lom Tabada Porompat PS Amadi Kurai gi agent Sing na New Chekon gi Mafam Sinbathungna office Asigi Laifam Thiki Nominee gi Mahut Silaga Cheng Lauthok Lamliba contractor Asigi Matakta Logi Oiba Chap Chaba Chairak Fanghanaba Khongthang Laukhat Lagani Haina Mahakna Fongdoki Kurai Kendra Katagi Oina Hoi Sumba Ching Pangdrabanina, a Hoi Kurai Kendra Ze, the saying the Harabada, Yamna Hantana Yang Habaze, Masina Tae, Aduna Hydra contractors, Masi, Masin Tiba, Oida Wangamba, Amasung, Lenga Asiga, Natragana Kanagum XYZ Kanagumba, Amana Toba Backing Torogan, Nangmani, Haina Hoi Lowy, Aduna Kurai Kendra Praja, Giching, Pangdri Makai, Aina. Tangjilibo Kongtangse, Masi a Hantoi, Hybermasi, Nasi Mediagi, Kutang Day Tamjage.
Nakalaburamda JC Kurai ki convener CS Usaranjanna hai masagi office chamber fawba ningthina leitaba miyoi asida achauba thodang ama paihallamba laibak thibani contractor sina phongdoklambagi matung inna new checkon gi mafam senba thungna mahaki office thibada fangdaba tanatana contractor sigi mobile phone su fangdana leiri haina pendaba phongdokhi fair price ki mayam laktana koi ngasa ayuktagi paisa komjan jaraga amount adugi paisa pura laksaba matamjida magi official magi office ki official address ida ko thiba khangdre mase thiba khangdre office su any enterprises ayra kaino signboard su leite aduga akoina haini base ngarang saung nai do maga praja singda akoina loina hairoga hojikti seng pio paisa pijare na tawrokan sida mije leram dabje laibak thibani LJP Gumba National Party Amana ACS Amagi Cheng Fangdabagi Isuda Mayong Yarkpa Laibak Thibani Haina JC against the bomb blast at Kurai Sajor Laikai gi convener CS Usaranjana Fangdorokli Kurai gi MLA gi Yumda Pangtopa Paumi Singh Unabam de Usaranjana Hai Cheng Fangde Hairuba MLA Bu Drama Sananu Haibagi Mahutta Miam na Cheng Fangdribasi Karigino Hain LJP gi Minister na Hangbana Chumba Khongthang Oigani Haiki Mahang na Makataradun Hai Ngasigi Pauche Singh the LJP Manipur State Unit ki Wangang Loi Emana Cheng Fangdabagi Matang da Thamkiba Wafam JC na condemn tawi JC amadi MLA da defamation suit Taugani Haikiba Wafam JC na Taram Noi Mayong Yagani Haiki koi spokesperson koi uncle gum oigani adugumda wa amani kak thamjage LJP women national party sida sigumba issue sida involved to be pache yam laibak thibane political party mo already political party ma oina adum lebiyo seng pibangam dawa noi amaka katang kaba MLA hujina mantri pam pairi se magi mathakta kari tau kari pibangam dribno haibu da oina issue da mangonda hana question to Status ki oiba chuiraba tanja sida hojik leiriba lengak asina power struggle tawduna leiriba si miyam gi oina yamna laibak thibani Delhi the MLA Minister Singh ne station tawduna leibagi mahutta state asida laktuna hojik thengnariba charang naba sing asi koknaba hotnabiyu haina nauriya pakhang lakpagi hanagi MLA RK Anandna phongdorokli Kwakitel de leiba masagi yumda paumi singh unabam da RK Anand hai rajniti ki oiba charang naba sigi khudong chaba lauraga Santana Karigumba State Asida PR Tamzilaklabadi Jun Taraganipangi Togdok Amuk State Asida Tokloi Haibagi Wafam Late State Asigi Oiba Luraba Tanja Sida Sakti Munaduna Laibagi Matam Natti Ketnaba Nungainadaba Kaya Lairabasu Manungda Loishinbiu Atubada Assembly Gimi Fam Kauduna State Asigi Oiba Maru Oiba Issue Sing Kananaba Hotnabiu Haina ex MLA na Apil Dorkli Power ki internal struggle ama leire haibasidi ekhoi khuding makta kakpa yaroi do khoi khuding da faw bang akten khali koina jun 18 thengna jagi ba matam nu ki political yamna sarang na ba instability oiba matam da PR lakhibi wari miyam adigi adu no maromorga Manipur miyam gi apam gi mayokta duly elected government am later kana thokyu miyam singse masi na hona na ningsing minaraga masi lakpa yabagi situation ma government pairi bisigi within the government power struggle sin maromorga sim situation am lakra bise koi sigi caution hai ta gi si warning sai gi mai gi digi Nauriya Pakhang Lapa Kendra ki oina mafam kaya da lambi thongi fibam fatre PTS ki potlam tha khudingi fangdre haina Kendra sigi miyam na thamlakli ngasi Nauriya Pakhang Lapa Kendra ki mafam kaya da Kendra sigi hanagi MLA oiramba RK Anandamadi Nauriya Pakhang Lapa Coordinating Committee ki mihut sing yauna chatuna yengsin ki khongsen aduga mari leinana Konjeng Laikai Chingfu Road Laiden Zam Saval Lambi Yauna Hauzik Mongsangai Maning Laikai Senapati Local the Ising Piriba RL Life Scheme Su Yangsin Ki Kongchat Aduga Mari Lainana Konjeng Laikai Chingfu Road Amadi Laidem Zam Saval Lambigi Manak Talaiba Mioi Singna Matam Kayadagi Mari Lainaba Authority na Lambi Sembidana Tambiba Asida Nungnangba Fongdoki PDS ki Oiba Cheng Tha Kaya Pidana Laidiba Si Mari Lainaba Singna Yangsin Biu Hainasu Miyam na Tamlakli Tham lepaga yeli pota de yeli keji da mari pi de singju kya kana phangde de lambi thong phataba koto basi sha sing de yengjan bi chini su yende na khon ba lai ro ba leitre bota da chang cham mana dum yele tha de dum lepe tha ko ding di yende su yende
हाइब लंबीसी पीएमजेएसवाई की मखादा यंग आर्केनन की मतमदा अदु मतमदा कोइलास थागिदगी हौजी फौजी लंबीसी अखोई ऑनरेबल एमएनएजु मसी बाउ यंजनबिद्रे मेकोला गुलाब हायर सेकेंडरी लेडी सुरेंद्र इंग्लिश एकेडमी लेडी मसी अंगांग स्कूल सपसी मिन मंगानी नोंग सुजरगदी निमितारानी स्कूल सत्रे आजाद स्कूल की हजी सिदै गाड़ी बस लापसी कोई सोमदा लाउ याद्रे तो अंगांग स्कूल सपसी यंग वारेबा मरमदी फतबनिना स्कूल भेन संबि याद्रे प्रॉब्लम जी हम सॉल्व लेरे अदुना कोई ऑनरेबल एमएलए नत्रगसु अखोई हनीसी ऑनरेबल सीएम ना डायरेक्ट मियंग संबि उसिने अखोइना मणिपुर की चीफ मिनिस्टर सिंबगी लाल लोइख्रे हाइना पाउचे खरदा फोंगनखिबदु हौजिक हौजिक दिल्लीदा पुंदुना लेरिबा एमएलए सिंगना पेंदबा फोंदोरपगा लोइनना सीएम ना कौबा मिफम फाउबा सरुक यादबा हाइना वारेब लौख्रे हाइरि इम्पैक्ट न्यूज ना दिल्लीदा लेरिबा एमएलए सिंग अदुदगी फंगबा पाउदा चीफ मिनिस्टर सिंबा नत्रगा सिंदबगा मरी लेनना बीजेपी की नेशनल लीडर अमतना मणिपुर की लुचिंगबा अमतदा करिगुंबा वाफम अमता फोंदोकपा लेत्रि पाउचे सिंगदा फोंखिबा पावदु मणिपुर की मियामदा लान उहन्नबा कनागुंबना सेमजिन साजिंदुना पीबा पाव ओइगनि हाइरि दिल्ली हौजिक लेदुना सेंटर की लुचिंग सिंह उन्नदुना मणिपुर मियामना बीजेपी दा थमखिबा थाजब सिंह अदु फंगहन्नबा हनब लेतना होनखिगनि हाइरि फॉरेस्ट डिपार्टमेंट लांगोल तरुंगी रिजर्व फॉरेस्ट लमदा दुकान साजिली हाइदुना तकथोखिबा अदु यानिंगदबा फोंदोक्तुना जॉइंट एक्शन कमिटी अगेंस्ट फॉरेस्ट eviction of Guigailong tribal vendor की मीटिंग मखादा indefinite sit-in protest फंक्रे वाकत मिफम द सरुक याकिबा protesters सिंगबु थांगमिबन केंद्र की MLA खुमुकचम जोई किसन्ना हकथेंगना चतुना उनखरे अवाब तारबा मियोय सिंगी मतेंग ओइनबा लुपा लाख अमगी मतेंग पीखरे लोइनना महाकी माइकैदगी पांगबा याबा मतेंग तरुंग खुलगी मियामदा पांगनी हाइबगी थाजबसु पीकी पाउमी सिंह उनबदा एमएलए जोई किसन हाई विलेज कमिटी अमदी वुमेन सोसाइटी ना लौरकपा डिसीजन दा लोकल एमएलए अम ओइना महाकी माइकैदगी अंगम मतेंगसु पांगनी हाइरि गवर्नमेंट ना नियम बुदी ओरंबे यारि लाइता लाइरसिंग फमजब दुकान मयाम अमा तेखिबदुरैदा अखोइगी तंग अवाना मतेंग पांगबोइना अखोइ लाक्सबनी कमिटी की थ्रू दा तौरगा आइना लुपा लाम तंग पांगजरगा मयाम सिंगसिगी तंग अमुक कमाइन तौदना मखोइगी सिगी लिविंग हार नोमगी चरा तांजबा ngatanina मखोइगी अमुक लिवलीहुड की मीन्स तो मलांगनाबा कमिटी के लोइना सिनर मै आइना मतेंग से पांगजबनी तुंगदा अखोइगी विलेज की कमिटी चेयरमैन वुमेन सोसाइटी क्लब ना लौरकपा थौदांगदा अवाब तारबा फैमिली सिंग अदुगा नुंगाइतना लेरिबा खुनसिंगसिना आइगी साइडतगे एनीथिंग आइगी विदिन माय कैपेसिटी रे तव याबा थबक कैतो मतेंग पांगजगे मखोइ सिंगदसु अमोहन्ना मखोइगी हिंगनबि पुनसि म लाकपदा आई अंगम थाकदा नाकलरोम द फॉरेस्ट डिपार्टमेंट इविक्शन चतखिबा दो ह्यूमन राइट वायोलेशन तौबनी इलीगल नि हाइना जेसी की माइकैदगी थमलकली जेसी की एसी की वांगांगलोय आर कनिंगडाइना हाइकिबदा ngarang चथकिब इविक्शन अदु पब्लिक हियरिंग पब्लिक इंपैक्ट असेसमेंट अमदी दरकार लेबल लीगल प्रोसीजर अमत यावदना मियोय खरगी इंटरेस्ट चथकिब थवोंगनी इविक्शन अदुना मरम ओइरगा माइकै सोमदा लेरिबा मिया मरु ओइना नोमगी चरा तालिबा सिंगदा चैथेंग अमा पीरे फॉरेस्ट डिपार्टमेंट ना थबक थौरमसी हंदोक्त्रिबा फाउबा indefinite sit-in protest तौखिगनी लोइनना तुंगान CSO सिंगा तानरगा चंगसिनबा याबा खोंजंग चंगसिनखिगनी हाइना वंगांग लोइसिना फोंदोखि सिट-इन प्रोटेस्ट से कंटिन्यू तौखिगनी अदुना अखोइगे सिविल ऑर्गेनाइजेशन मैम चट याब मखैसो अखोइ लोइन इन्फॉर्म तौरगा चकनी अदुगा लास्टली ये मखोइना हाइबसिदा डीसी गे ऑर्डर लागा तौबनी हारे अखोइना डीसी दा अप्रोच तौबगांदे अखोइदि आईडी इविक्शन गे ऑर्डर दे सुक थोक लेते अदुबो मखोइ डिपार्टमेंट अंगनो सिबाई फोर्स प्रोवाइड तौबियो हाइदना अदुगी दे आई ची अम थाई हाय मदुइजो मजिस्ट्रेट मखुत लेरमे अखोइ येंगे अदुबो असिदे इशू तौरकपा ची चांग मयाम से ओनली डीएफओ माय मखुत लोइन तौबनी अदुना अखोइना हाइबसि मसीगी सिदी अतमनना मी अमना हाइबा मी अमना इंजिनबा मतमदा मदुदिगे मोइना तौरकपनी All Manipur selected 2,000 candidates of police constable civil male 2013 batch nangasi hing nongyai thasi ge tragani thoi ge hing nongyai fauba national highway singda kawuni toramba numit nini ge total shutdown handokre batch asida mai paklaba candidates sing ge posting order laukthorакpa amadi atu matamda appointment order piragani haina laingak na thazaba pirakpadagi khongfam asi handokpani haina batch asigi president A Binoina phongdorakli Manipur Press Club ta pangthokpa paumi singa unaba mada Binoina hai English singa niga taraga humdoida laukiba recruitment asi matang koina handoktrabagi tungda English singa taraga haidoktrabagi tungda lising aniga taraga nipan gi December kungani toida recruitment asigi fall lauktokibani fall lauktokarba matung tha taret hen appointment order piraktabadagi thasigi nipan da wakat mifam ama pangthoklaba matung total shutdown gi khongfam asi handokibani hairi
Manipur National Highway animakta total shutdown ban torogani haina lauthok masigi iroinana paliba government asina Manipur da banam sum blockade laitaba santi leiba state ama oinana bagi dam to khona birak pasida ngarang itha thajadana macha singi amadi imung manung singi awa phasi ubiduna aikoi gi thabak sigi posting pibirak appointment letter si eng hangsipoki manung da pibigani haidana thajaba kaya pirakpadigi amadi order thokpirakpadigi aikoina tawjagani haina tawramba thaurang National Highway animakta economic blockade tarongani haiba du ngasi haiba numistegi ekoi gi baldu call off tawjare haina aikoi lauthokjabani aduga aroibada paliba government asibu macha singe amadi naha singi tungi punsibu khanbi bagi namangta ngamkhai leitana thagatu Voluntary blood donation came among us Jawaharlal Nehru Institute of Medical Sciences Janims ki blood bank da pangthokre came adu state blood cell national health mission Manipur ki matinga loina na Jan Hospital Pharmacy Association amsong blood bank and transfusion unit Janims ka khusam na duna pangthokibani came adu da punna mioi marfu rom na EP ki All Manipur Muslim Organization Coordinating Committee Amok ki Chatliba Tamasigi Annual General Convention Lakliba August kungamanga da pangthuklagani hairi Loinana Amok ta affiliate tawningba loop sing na August taragamanga fawgi manungda affiliation form lawbiduna submission tawbiu haina phongdorakli Hiramasigi matang da hatada leba Amok ki office ta pawmising unabam da loop asigi president Azam Jalal hai Amok ki executive committee local committee amasung mari leinaba committee sing yauna meeting pangthoktuna kupna khanaraba tungda annual general convention gi matamasi lepkibani hairi Hairiba annual general body meeting ase pangthokri phawbagi oina asigomba local committee sing ase ngasigi numit asidagi hauraga masigi committee sing ase gi adumba kaigomba ama phawba makhoi sesang chatnararoi committee sing si akoi dissolve tore anauba committee sing akoi hariba tangwa du phawbi manungda akoi semlagani local committee gi thakta leiba whatsapp group sing akoi khudaktagi admin singna akoi operate toba lepkadabani karigomba hairiba whatsapp group sing se makhatana unauthorized oiba mawongda masi operate toraga leiramba taragadi ain gi oiba thabak chapchana matik Maihau langpok yuhar haba chingning khaiba madi ising ichawna chingba thokpa matamda matau karamna mi kangadage haibagi matangda mahiroi singda wakal tahanbagi training ama thawal da pangthokre training adu relief and disaster management gi makha da leiba disaster management institute na sinduna Chawyaima higher secondary school thawal da pangthokibani training adu da saruk yakiba mahiroi singda akangai singna practical yauna takpi tambiki Sakhangdaba Singna Churchanpur District ki Manung Channa Laiba Hangzang Village ki Chief Amadi Masunupa Nongmaina Kaptuna Hatlamle. Tawdogasi ngasi ayukta thokibani. Laikidra miyoy ani dudi Tengniao Kipgen Amadi Tangminlun Kipgen Kawi. Ngasi ayu angan bada makoy ani gypsy amada punna tonglaga lakpa matamda Sakhangdaba Singna Nongmaina Kaplamlaga Hatlambani. Makoy ani karigidamakta hatlam libano haiba hauzik fawbi goina khangba ngamdri thangdosigi matangda police na case ama lokatuna thizinbak kibaga loinana asiba hakchang lokatuna morokta thangkre Bauprada laiba Imphal police station dagi yamna thazadaba mongda ngasi nongalamdai pung ani makhairom taba matamda station asigi lockup dagi innocent IMG kedarama nanthokuna chenkre Nathokuna chen kraba NNCNT IMG Kedaradudi, None District ki Manung Chanba, Kaupum, Tausang Village Tagi, Thailik Panmai, Chahi Kungumdoi, Apokpa, Paul Lumlung, Panmai Kawi, Chen Kraba, Thalik Panmai Asi, Nungba Police ki FIR number 23/7/2019, US 400 IPC and 1C close ki Makada case Lokatuna Manipur Police na Faduna Thamlakibani. Thalik Panmai Nanthok Kibaga Loinanai. Imphal West ki DSP amadi Imphal West ki Commando OC na luchingba team na Kashamthong Kabui Khul amadi Moirangkhom gi Kabui Khul da yum changduna thibagi thabak chathaki thaudok thokraba matung Imphal Police Station da Manipur Forensic Science amadi Director General of Police Manipur laktuna yengsinki Nakalamrom da Impact News na fangba paug da NNCNT IM gi Kedar nanthokiba thaudok aduga mari leinana Imphal West Police Station gi OC oiramba Inspector K Bobibu Civil Arm Reserve CAR Imphal West transfer tawkibaga loinana Inspector Nongthombam Ingochana PS asigi OC oina puragani haina Imphal Police ki DGP LM Khautena order thokre
Imphal West District Commando Team na Lokhatpa Chaksil Thorangi Manung Chanang asi Hotel Nongin MZ Venue Kalibari amadi Delhi Motors ki mafam singda thiba humbagi thabak chathakre Imphal West District ki Additional SP Operation A Ganesham Sarma gi meeting makhada ngasi nungtil pung manga ga minute taraga manga dagi pung manga ga minute kuntra fawba chathakhiba thiba humba du da punna miyoi chani ga taraga manga verification chathaki maduda masagi saktak che sudaba miyoi manga fagat ki bagaloinana makata ba wahang phong chathanaba City Police Station da pukhi Differently able oiraba miyoi singbu thongna amadi pukning thaugatuna hingbagi mahau lehanaba ikoi punna hotnamine si haina CFNPD Minister Karam Shyam na phongdokre wafam si ngasi laidi ki manga leiba differently able oiraba miyoi singda teaching learning material TLM kit sing yan thokpagi thoramda phongdokibane thoramasi National Institute for the Empowerment of Person with Intellectual Disabilities Naipit State Commission for Person with Disabilities amusung Relief Center for the Welfare of Differently Able Person Manipur na punna kusam na duna Manipur Press Club ta pangthokibani thoramadu da minister na hai differently able oiraba miyoi sing asida pithorakpa top toba gun sing mafam khangna sejana ba changi mama mapa sing na su differently able oiraba angang sing da pithorakpa gun sing khangdokpa tangai fade haiki masana masabu adi miman nadrena khalliba miyoi sing sida akoi pangan kana leiriba akoi na matam zupada makoi da nungsiba cooperation pining bagi wakalon se leiba taragadi aikoi gi society sida moise hingbagi mahau leigane kaidamai su masana masabu hanthana khalloi ado mase khara chaukhatpa leipak singdadi masigi wakalon se loina senaraba matamne amana amabu hanthana yengdaba amana amagi mateng pangba aduga madugi namukta even ngasi Hyderabad tagi Sikandarabad tagi laga Manipur gi leiriba China singsda mateng pangane no laise Bharat Sarkar gi oragasu si humanity gi wakalon ne Manipur Laingak amadi mari leinaba loisang singna semba ek ki guideline makhada drug ta laichuraba singgi oiba rehabilitation center sing hanghan bagi tangai fadaba leire haina drug addiction and alcoholism kam rehabilitation center forum of Manipur dark form gi advisor yambem lavana phongtorokli pauna kaithel da leiba Jupiter center da pangthokba paugi mifam amada lavana makhata na hai status gi mafam kya da rehabilitation center kaya masing thingamdana hangdorokli center sing adu da leiriba drug ta laichuraba sing da ka hena tamthiba mong da fuba chaiba gi thodok kaya pau oina tare amasung hakthengna thengnari makoi sing asi violence na laing ba yaroi maram asina hiram asigi matang da laingak amadi mari leinaba loisang singna chapchaba mityeng changduna tabok paikhatpagi tangai fadaba lai haiki kariguma center da tamthiba mong da fuba chaibagi thawong sing chathaba yaurabadi dark form gi telephone number 9862449412 amasung 9632485367 amukana hejage 9862449412 amasung 9632485367 da pau pibiu haidi Nisha chaba mi amase anaba amadongna treatment pigadomne na prithvi gi oina yanaraga leiri sidai da phuba chaiba dagi yamna mong ta da mong da treatment ji piragadi nisha chaba singje hidden population ne leigi bu yai aduna hena society da yam phattaba impact ama oina lakpa su yai phuraga chairaga sum layengaga sendan lambi rom da sum onthorapagi phibam su lakpanina habagi changse wale aduna sigumba se koi tawning deba leiri ba topa center me akram sina pau phangdaba singna tawrambu oraga su khudak lepi na ba natraga de koi pau he phangba khudingi mari leina bo authority singa samnaraga khudak ta thingna ba yadraga na center do mari leina bo authority da koina hairaga thingjalan bani khangde natraga na shut down tawbani khangde madugi tawna ba koi khongjang Matang size da break am lawjage break ki matung da leibak sin bathung na pangthok na bugom ngasi Manipur da su tragamapan suba ngami singin nomet palan tau ki bagi pau amadi Manipur su maling tonga tongan ba i pau sing pudu lakjage impact news meeting ta dun break ki matung da mayam ba mukana taram nok chari India ki mafam pupna makta pangthok na bugom ngasi Manipur da su Directorate of Fisheries na sindana tragamapan suba ngami singin nomet thauram pangthok rai lafel patal leba Directorate da sigi hol da pangthok ki ba thauram asida saru ya ke Agriculture Department ki Director ahan them Suvas na hai lamdam asida marang kaina nga puthoktabagi mapandagi nga leiduna yamlaba senfam kaya mapanda chatli lengang asina nga marang kaina puthoknaba lokhalak leba khongthang asida ngami singna su thawai yauna hotnaba changi Amoromda Tauramasiga Mari Lainana, Mamang Chahigi Ningo Chakoba Kumhaiga Mari Lainana Pangtokiba Nga Gimelada, Nga Kwaidagi Putokliba Ngami Singdam, Mana Piduna, Puning Tawatki.
हुजिक मनपुर गवर्नमेंट असना हेना थवा यावरगा मपान अखोना करोड़ 100-150 मपान पुसलपद पैसा चली मसी चलहनबम थोक्ते मयाम तानरगा अखोगी गागी पोथोक्सी हेंगदहनगदबनी डबल ओहेंगदबनी हाइबगी मियेंग अमा चंगपो मतमनेबा हुजिकती मियेंग चंगंगिबे मतमसिदा अखोगी फिश फार्मर सिंगना खुदोंग चाबा लौबी हौसिने अइना हाइजरीना फिश फार्मर सिंगना कशु वानिंगाई लेत्रे हुजिकती आइदी गवर्नमेंट की मियेंग चंगे डिपार्टमेंट सु हुजिकती हाना के दमाइना नतबदा यामना यंग लाउना you have a young dynamic director ama leire tausi haiba afaba tanasi haibada dum yarani Manipur da thokpa matamatam gi oiba organic ki pothok sing fanghangadaba fresh fees fresh haiba anoba dukana mangasi chingmairong mamang lekai da hangdokre yum mamada seasonary ba nongmada seasonary manama sing pumba fanggadaba dukan adu Manipur Small Farmers Agri Business Consortium ki project coordinator MS Khaidemna hangdokibani Agriculture Department ki maikai dagi lam hectare chahumga sumna amagi mafam da lauhon thaduna laumi singda ngasidagi fanghalagani darkar leiba mafam singda ising chingnaba pam khusinaragani haina Agriculture Department ki Director in charge A Subhasna Phongdokrai Wafam sing asi State Agricultural Management and Extension Training Institute Sameti amadi Agriculture Department ki extension staff na sinduna climate Resilient Agriculture for Ensuring Food Security haibathim the department asigi training hall da pangthokiba nongmi oiba training program da phongdokhibani mahakna haikibada haujiki oina state asi ikang thok e haina laukthokpa yabagi parameter yaudri laumi singda ising chingnaba pampiba canal semba si minor irrigation amadi kadagi thaudangni adubu laumi singi yenglaga darkar leiba mafam singda ising water pump pinaba department gi thaurang lei haiki Karamba akoida technique sinagani karamba method sinaraga farmers sing da akoigi climate ki change mayam laga su akoi se adum food security je adum leina bako akoigi chathok podo se walhandana ba adugumba gi akoina subject expert mayam ama kauraga farmers sing se da akoina ahan boina ngasi training pijabani phil ya me aduge karam crop tharaga yagani drought la kan na karamba sinagani ano technique mayam variety mayam ji mayam da adugi knowledge to disseminate tawun hai tai drought se huzimaki oina akoi officially lauthokpa leitri department na khara pakhat sabda akoi hujik lohon akoi community nursing da akoi gi mafam mari da chauba akoi hectare phanayam na tharaga akoi hectare chahunga amada ko akoi gi lohon pinaba akoi hujik thaurang tawba hujare akoi ngasi dagi akoi field da staff mayam chalaga akoi gi hujik lohon gi keno je tawna ba akoi thabak pakhat padi hujaga Minor Irrigation Department ki work charge sinmi singi thamapan ki area remedy thama ki tolop ki senfam numit taraga mangani ki manungda pithok trabadi says work strike chatharagani haina All Manipur Minor Irrigation Department Employees Association ki maikai dagi cheksilwa thamlakli nakalomram da sinmi singi lupa koti ahum makai lom ki senfam pithok tana mafamarang khangdana thambasi yaning da phongdok tuna department asigi work charge sinmi singna wakan mi fam chatakrai Langfel Pata Labor Department asigi complex chataki ba wakat mi fam aduga mari leina Association asigi General Secretary S Baleshwar na hai Chief Minister Nongthoman Bire na pai ba department asida department asigi sinmi singi hak amadi khusuman matam kaya mafamarang khangdana namsinduna thamba laibak thibani AIBP gi state matching share fawba yauna Chief Minister na pai ba department asimakta da sagun tawkhibagum mangkhiba laibak thibani hairi Tolo ki het limi paisa ariam ba thama gi pa nearly crore mane area gi pot limi ba crore ni makaine masigi pose karai di sakino laipa ki ba thabak ta mangi bra laipa ki to be engine logi mi na ta laipa ki ba sine to da ya da na khoi khusuman ja suma jaga da sine gar madu akoi taseng na khoi thangai sing na khangma pange laipa ki dam ta sine ba oi ka su kai de adu na ta da na akoi honorable CM na paibi ba sigum department se da kuba mai de sagun to ba haina ba wai do department si da thobra ha bi madu gi ngai to ba akoi jingna ja ba do akoi pause akoi 15 days di department sida akoi pura kumthok jagani logi singa mari laina ba thabak khuding mai akoi madugi poto akoi to dogena yam hen kau tang kun manga sidagi di akoi sida engine chemba pump piba everything thabak khuding madu akoi thana jagani English singing ga tara ga tarukta Technopol district ki Rilram Center da saba loikiba primary health center sangadring ida room kaya ningkhaiba amadi nong yubu yaure hiram sigi matang da impact news ke reporter ilangbam musuktagi akhanaba pawda mama Technopol district ki Rilram Center da laiba primary health center si Rilram Center ke akoi da laiba tongan ba kun hen ba da laiba miyam gi ana layang gi lamda yamna chawrba thodang lori Health Center asi sub center ama oina leiram laba matungda PHC gi thakta onkhatuna haukiba ing 2011-12 tagi saba hauраktuna
2016 da saba loiki adubu saba loikiba asuk kuiraba fawba ngasi fawba sanga dabana kanga thang ama oiduna leire mafam asi napi na umang sa na hojinduna leidi Rilam area rom da khungang kunmuk lay aduda only primary health center ni sisi 2010-11 da PSC oina upgrade tawraba primary health center mani building su 2011-12 da saba hawrabni bill su kaitholam bayai adu hui leiribe phibam sidi yam phatre PHC asi sakhiba matamda khunja singna quality maintain tawna sanaba haijarabasu contractor na ningthina quality laina sakhidabana PHC asi gi room ayamba ningkhaiba nong yuba amadi mai chatle electric waya singsu mafam kya da tatpa yaure masigi mathakta health center amagi laifam thokpa equipment sing amata leitri area go ni sa hawe adubu quality maintain se wat pai maramna moise yam fajana sabidre adigi maramna thuna patkhibne health center asigi housing oiba phibam asida mafam asida posting taba doctor amadi atai staff singsu mafam asida sangduna duty tauba akiba leibana khul asigi guest house amada ana laingi thabak sathari haina khunja singna phongdorakhi PhD gi doctor truk lei nurse mari staff miyam se hospital asida tabak chathaba yadabagi maramna akhoi khudong jaba yum ama tirga muhe ada tabak se chatharga lairi tha amada ahumlek mohi routine semnaga dum lai PHC asina ana laingi khudong saba piba khulsing asigi lambi thongi phibam asi asuki matik fattabana atopa mafam singda chatuna delivery yauna atai ana laing sing chatpa matam dasu yamna chauna awaba mayok nei maram asina hojik laidiba PHC asi laingak na mieng changbi duna khunja singna thengnariba khudong sadab kaya asi kohanba pamri PHC gi infrastructure laifum thokpa mogi OPD wagera nurse quarter wagera khusu khulai moi mayam du yaraga di sarkar su thubam tamda mieng tabire haraga hospital si hen chawkhat se hana ina praja gi on behalf the request of the corruption yade hariba lainga asina quality maintain yaudana saramniba rilam center gi primary health center gi hojik oiba phibam asida lainga asina kari action lokhalakpage amadi khunja singi damakta kari anouba thorang sing paikhalakpage haibudi yengminaba tadi impact news ki damak miyam da pawdam jariba aisa elangmu musuk ramlai village Manipur Laingang na education system yaung na school fagat hangani haina chindal laubuk khak ngaire thabak yaudre haina mahiroi lob kanglai park student association case na thamlakti ngasi kyathung da leba case gi office dalona higher secondary school gi mahiroi sing yaung na pangto kiba pawgi mifam amada case gi publicity secretary as bablun hai case na status da ladiba school sing gi fibam fagatnaba changsilakpa drive ki saruk amo oina Imphal East district ki manungchana leiba lamlai higher secondary school gi fibam yengsinba chatlubada school asigi infrastructure gi fibam yamna fatana leroki hiramsigi matangda Manipur laingakna chap chaba mityeng changduna full fledged higher secondary ama oihanduna watliva infrastructure singasi matik chana mention bio hairi Satra Zamliga, Nifunipa, 16 year Mugi. See Manunda Oza Tramaina, Nasipa was a leme. Hiva Oza Singasi, Hana 2016 Yamanga, Ozakun Leme, do 2017, the Ritias Kibaga transfer Kibaga, Oza Tramaina Salamane. Maruna, Tian Kari was harder than English Oza Pawlem, the classy Manga Damina, Atopa, so in Science Ozanasu, English Tapa, the Ye Time Shows Uncle Tapa, Meso Uncle Tapa, see Hiva Tibani, high secondary labor, class 11 12, classroom of our additional land, the classroom Amada Punjalaga, the Waymo, see. Yaningde, Kanglepa student hanging with the Yamtuba Matamda, Marina never, the Vamena, Hiva Oza Waliba, Muslim classroom Waliba Singa, we do not have on top of you, Rigumba, Tabak on top of the Tagadi, Basina, being Changani. HS Sri Swami Guru Govindananda Saraswati gi Chahi Chamasuba birth centenary celebration gi Tauram Pangtokre Taramado Divine Life Society Manipur na Sindhu na Pisumthong Ningom Bam Leirakta Leiba Imoinu Community Hall da Pangtokibane Guru Parauka Puja Jai Ganesh Prathana Vajan Kritan Pangtokpana Mapungai Saktam Singh Oiki Matam Amada British ki Mayokta Ningtam Lal Horamba Amadi ex Deputy Education Minister Oiramba Hemam Nilamanigi Chamasumna Taret Suba Poknumit Thauram Moirangi Aini Hall the Pangtokre Hemam Nilamani Charitable Trust na Sinnuna
पांथोखिबा थौरम अदुदा चाही असगी क्लास 10 अमदी 12 एग्जाम दा मोइरांगी ओइना आर्ट्स अमदी साइंस दा मकोक मथंग तारकलबा महिरोइ मंगादा कैश अमदी मोमेंटो पीदुना इकाई खुमना बुटकी खोंगजोम की ओइना बोसेम अमसुंग कोसेम न लौबा क्लास 10 अमदी 12 एग्जाम दा मार्क वांगना फंगबा महिरोइ सिंग दा मना पीदुना पुकनिंग थगोत्रे थौरम अदु ऑल मणिपुर स्टूडेंट यूनियन खोंगजोम ब्रांच न सिंदुना खोंगजोम दा लेबा ललिता मांडफ शर्मा हाई स्कूल दा पांगथोकी थौरम अदुदा खोंगजोम की अकोइबदा लेबा स्कूल सिंगदगी अफबा महिरोइ अनि अनि खनगतलगा मना मथुम पीदुना पुकनिंग थगोत्की Manipuri Student Federation MSF District Committee Zurivamna Sinduna Pangthok Lakliba Class 9 amadi 12 Class 9 amadi 10 gi Special Summer Coaching Class Loishinbaga Loinana Lairik Faba Mahiroi Singh da Mana Piduna Pukning Thawatkre Apunba Thauram Adu MSF District Committee Zurivamna Sinduna Zuriba Municipal Council gi Community Hall da Pangthoke Sana mahi inad loina silol apun balob silalgi ahum suba mapo kumon thawraw ngasi pangtok re lamyan ba sanglena pangtok iba thawra maduda laikhidraba sintak purel singi mafam da haikal laika tamduna ikai khumna botki loinana maitai isai sakpa pung thinba na chingba ahal oiraba oza singda achamba khodol tamki thawra maduda Art and Culture Minister L Jayanta Kumar na aikoi gi haurakfam kaidawnungda kaukthoknaba hotnaroidabani aikoi punna ishagi chatnabi lining lichat punnamak yokhat minasi haina apel tawki Mayam na haibi kogi lain duk sana bain na to bain to bakung ba lain na lai ngata ngai ge lai mayam lai mayam je pulap shupchil laga kara wat ta ke na haiba tar ge ni kin mam amra tin ba dong na lain duk sana bai ta bain ta ye wakhal ge tungbam ni wakhal ge hauluk pham ni wakhal ge patha pham ni made de thop ngak de ni den mase kun mon na gyan ta na mong ta na with certain reason ingong ni cham na lai ma la le na hai bagi nung ma cha ma khil la le hai bagi adu na to ai thangmoi de sawang na ga sigu wakhalo je pu ge chat ngam ba ta ba bi matam ro ni leng thong yam haro ga tis Thawal District ki tungan ba mafam singda leiba police station singda child friendly room sing hangdokre Manipur Commission for Protection of Child Rights MCPCR gi khongthang amasung DGP Manipur gi yathang matung in a women's police station Thawal na MCPCR gi chairperson oirba Sumati Bala Ningthauzam na child friendly room hangdoki district asigi Yaripok police station Nongpok Sekmai police station Khongjom police station Hairok police station amasung Lilong police station dasu child friendly room sing hangdoki Numini pumangani chupna chatharakpa residential workshop for teaching of music to school children ngasi palace compound leiba Maharaja Chandrakirti auditorium delusion kre workshop asi Ministry of Donor gi support of musical instrument and teaching music to school children haiba project asigi makhada Art and Culture Department asinduna chatharakpani Jose ngasi nomagi sanabagi pau Samaugi Apiada Chathariba Commonwealth Senior Men's and Women, Junior Men's and Women's and Youth Boys and Girls Weightlifting Championship 2019 da Manipur gi Sanaroi Saiko Mirabai Chanu Sorokhaiba Bidyarani Devi amasung CH Risikanta Singh na gold medal laurakpada Youth Affairs and Sports Minister Letpau Hawkip na thadorpa cherola mada thagapa phongdorokli Manipur ki huel lalong thang tabu masak khanghan nabagi pandam da Chief Minister Nongthomam Bere na lakliba December 19 dagi kungani toy fawban numit mangani chupna Chief Minister Indigenous huel lalong met pangthok naba hotnarakpagi damak Oriental Martial and Cultural Association na cherolamada thagapa phongdorkli Homfu Suba Under 14 Boys Interstate Subroto Mukherjee Football Tournament ki ngasi ayuk Kumalampak Man Stadium da sanakiba tournament asigi taraga tarit suba likta Kakching Wairi High School na Haino Khong High School Tengnopalbu Panjil Ani Sinoda Taraganipan Suba Liktana TZ English School Bishnupurna St. Peter School Chandelbu Panjil Ahum Sinoda Mighty Bapiki Ngasinung Tit Football Tournament Asigi Sanaki Bataragampan Suba Likta Unique Model Academy Infal Isna Mount Zion Higher Secondary School Senapati Panjil Mari Sinoda Mighty Bapi Bangam Kibagaloinana Kun Suba Liktana Ahmedabad High School Ziribamna The new model English school Thaubalbu Panjil Ani Sinoda Mighty Bapiki Yas Department Manipur gi mityang makhada chathariba football tournament is the Manipur gi tungan ba district taraga taruktagi lakpa school singna league match sing da lamba tawnabagaloinana hayeng makhata ba league match ahum sanargani
Humfu Suba Under 17 Boys Inter-State Subroto Mukherjee Football Tournament ki league match manga ngasi Kumalam Park Sports Complex ki practice ground da sana kare. Yas Department ki meeting makada chatharakli ba football tournament sigi ngasi ayuk sana ki ba taraga tarit suba league ta Thawbal na Zirbambu Panjil Mapan Sinoda taraga nipan suba league ta na Imphalis na Senapati Bu Panjil ani Sinoda maiti ba piki ba galoina na taraga mapan suba league ta na Chandel na Kamzong Bu Panjil mari Sinoda maiti ba piki. Ngasi nugdil sana ki ba football tournament sigi kun suba league ta Technopal na Imphal West Bu Panjil ahum amada maiti ba pi bangam ki ba galoina na kun mathoi suba liktana kakching na nonebu panjil ahum sinoda maiti ba pibung ki Manipur ki tongan ba district taraga taruk ki lakpa school sing na saruk yari ba tournament sigi hayeng makha taba league match ahum sanargani UT unit na taraga mga suba Governors Taekwondo Cup Manipur ki overall team champion oikre Manipur Taekwondo Association ki meeting makada Kumalampak Sports Complex ki indoor hall da ngasi sana ki ba junior girls under 52 kg da CTIS ki Sanaroy and Elizabeth na goal aduga NSA ki Kanchan Kaisam na silver medal fangkiba galoina na senior men's under 68 kg da na UTA ki CS Yaikomba na goal aduga Sai RC ki Sanaroy M Lamyan ba na silver medal fangki Chatakiba Governors Taekwondo Cup asida UTA unit na gold medal taraga taret silver medal kun ganito MD bronze medal kun ga taret fanglaga overall team champion NSA unit na gold medal taraga taret silver medal taraga mari MD bronze medal taraga taruk fangdun ani suba mafam kan kiba galoina na Sai RC na gold medal taraga mari silver medal taret amasung bronze medal taraga nipan fanglaga ahum suba mafam kan mangaki ngasi championship asigi lotion bagi thoramda makong matang taraba team amadi Sanaroy singda mana matung kaya kudol tamki Chathagadaba Taekwondo Cup asida Manipur ki tongan mafam singdagi lakwa Taekwondo gi unit taraga taruk tagi nupa macha Sanaroy chahunga kuntraga ma thoi aduga nupi macha Sanaroy chamaga nifuga ni thoi punna Sanaroy chamriga hufutraga humdoina sarukaki Manipuri Sanaroy singa Manipur se Bharat pada Manipur min takwa bas tiada mani adugo sports budget electric pagi players yang dari tengah bawah masing-masing I feel very unfortunate. Aduna, nasi lain bas state segi, Sanaroy segi improvement balik quality segi yang kerana state ki budget so, aduna Manipur juga bas sport policy so, mana lera lagi, waktu pergi macam mana? Arabida bulletin segi headlines samahana mayam datam segi. State segi hanba fair price of automation ngasi Chief Minister Nong Thoma Birena loans tau kre beneficiary singi chaktung Niyom chumna pangan bada chaw na mating oiragani hairi. Kurai MLA yaung na AC sige fair price of agenda madi J sige mihut sing na contractor ke office chamber tam na thomdin bada office chamber lairam dre hairi. Sakhangdaba Singh na Churchanpur district ki manung chana laiba Hangzang village ki chief amadi masunupa nongmai na kaptuna hatlamlay. Bauprada laiba Imphal police station ki lockup tagi ngasi nongalamday NNCN IM ki kedaraman na toktuna chen kre police na akan bamong the operation chathari. Amasong Tenopol District ki Rilram Center da Englishing aniga taraga tarukta saba loikraba Primary Health Center sangadri ngaida room kaya ningkai ba madi nong yuba yauri.